ꯌꯨꯝꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ꯭ꯔꯥ? ꯀꯅꯥ ꯀꯅꯥꯒꯨꯝꯕꯒ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯕ꯭ꯔꯥ? ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯌꯨꯝꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯈꯪꯃꯤꯟꯅꯒꯗꯕꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯄꯥꯒꯤ ꯑꯁꯣꯏꯕ ꯅꯨꯄꯤꯗ, ꯅꯨꯄꯤꯅ ꯅꯨꯄꯥꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯨꯄꯥꯒꯤ ꯑꯁꯣꯏꯕ ꯅꯨꯄꯤꯗ ꯑꯩꯈꯣꯏꯅ ꯈꯨꯗꯝ ꯑꯃꯃꯨꯛ ꯌꯦꯡꯕ ꯌꯥꯏ꯫ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯁꯥꯟꯅꯍꯟꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨ ꯀꯞꯂꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯍꯥꯏ, ꯑꯉꯥꯡ ꯑꯁꯤ ꯃꯌꯥ ꯍꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯃꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯃꯃꯥꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯤꯗꯥꯛ ꯄꯤꯊꯛꯇꯨꯅ ꯊꯦꯝꯂꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯨꯝꯍꯜꯂꯝꯂꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯥꯡ ꯑꯗꯨ ꯀꯞꯂꯛꯏ꯫ ꯃꯗꯨꯗꯁꯨ ꯃꯃꯥꯅ ꯍꯥꯏ, ꯑꯉꯥꯡ ꯑꯁꯤ ꯃꯄꯨꯛ ꯂꯥꯝꯂꯦ꯫ ꯃꯃꯥꯅ ꯑꯉꯥꯡ ꯑꯗꯨꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯊꯦꯝꯂꯒ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯞꯂꯛꯏ꯫ ꯃꯗꯨꯗ ꯃꯃꯥꯅ ꯍꯥꯏ, ꯑꯉꯥꯡ ꯑꯁꯤꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯤ ꯎꯔꯨꯔꯦ, ꯑꯗꯨꯒꯤ ꯀꯤꯕ ꯃꯔꯝꯅ ꯀꯞꯂꯤꯕꯅꯤ꯫ ꯀꯞꯄ ꯍꯥꯏꯕꯗꯨꯗꯤ ꯑꯃꯈꯛꯇꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯃꯥ ꯑꯁꯤꯅ ꯀꯔꯝꯅ ꯈꯪꯕ ꯉꯝꯂꯤꯕ? ꯃꯁꯤꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯌꯥ ꯍꯧꯕꯒꯤ ꯅꯥꯕꯗꯒꯤꯅꯤ꯫ ꯃꯁꯤꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯃꯄꯨꯛ ꯂꯥꯝꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯑꯅꯧꯕ ꯃꯤꯒꯤ ꯃꯥꯏꯊꯣꯡ ꯎꯔꯨꯕꯒꯤ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯃꯥ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯕ ꯂꯣꯟ ꯑꯁꯤ ꯈꯪꯕ ꯉꯝꯃꯤ꯫ ꯂꯣꯟ ꯑꯃꯈꯛꯇꯗ, ꯑꯉꯥꯡꯒꯤ ꯀꯞꯄꯒꯤ ꯃꯑꯣꯡ ꯈꯣꯟꯖꯦꯜ ꯑꯃꯈꯛꯇꯗ ꯑꯁꯨꯛ ꯌꯥꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯪꯕ ꯉꯝꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯈꯪꯕ ꯉꯝꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯊꯧꯋꯤꯟꯗ ꯄꯨꯔꯛꯄ ꯉꯝꯂꯣꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯇꯁꯦꯡꯕꯃꯛ ꯅꯨꯄꯥꯁꯤꯡꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯍꯥꯏꯕ ꯑꯁꯤ ꯅꯨꯄꯤꯁꯤꯡꯅꯁꯨ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯝꯗꯒꯤꯁꯨ ꯑꯣꯏꯕ ꯌꯥꯏ꯫ ꯃꯁꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯗꯨꯗꯤ ꯅꯨꯄꯥꯁꯤꯡꯅ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯃꯈꯣꯏꯅ ꯍꯥꯏꯕ ꯈꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯅꯕ ꯇꯉꯥꯏ ꯐꯗꯦ꯫ ꯑꯃꯅ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏज्ꯖꯠ ꯑꯥꯗꯥ ꯇꯧꯅꯕ ꯍꯥꯏꯕꯗꯨꯗꯤ ꯁꯣꯏꯐꯗꯕꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯗ ꯏꯔꯥꯛꯅꯗꯨꯅ ꯆꯅꯩꯅꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯂꯦꯟꯅꯩ꯫ ꯅꯨꯄꯤꯁꯤꯡꯒꯤ ꯋꯥ ꯏꯇꯥ ꯇꯥꯗꯕ, ꯃꯈꯣꯏꯒꯤ ꯃꯋꯥ ꯂꯧꯕꯤꯗꯕ, ꯑꯆꯨꯝꯕ ꯔꯥꯏ ꯃꯣꯠ ꯄꯤꯔꯛꯂꯕꯁꯨ ꯃꯗꯨꯗ ꯌꯥꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯃꯗꯨꯕꯨ ꯂꯧꯔꯨꯕ, ꯃꯗꯨꯗ ꯑꯃꯜ ꯇꯧꯔꯨꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯏज्ꯖꯠ ꯇꯧꯔꯔꯣꯏ, ꯑꯩꯕꯨ ꯂꯧꯁꯤꯡ ꯋꯥꯠꯄ ꯑꯣꯏꯅ ꯎꯈ꯭ꯔꯒꯅꯤ ꯈꯟꯕꯗꯒꯤ ꯑꯃꯜ ꯇꯧꯅꯗꯦ꯫ ꯅꯨꯄꯥꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯄꯤꯁꯤꯡꯒꯤ ꯃꯊꯛ ꯊꯣꯡꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯔꯣꯝꯗ ꯆꯥꯎꯅ ꯋꯥꯈꯜꯒꯤ ꯄꯔꯤꯡꯗ ꯃꯐꯝ ꯍꯛꯇꯨꯅ ꯊꯝꯈꯤꯕꯅ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯦ꯫ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ, ꯅꯨꯄꯤ ꯑꯌꯥꯝꯕꯗꯒꯤ ꯇꯥꯕ ꯑꯃꯗꯤ ꯂꯤꯅꯕ ꯐꯪꯒꯅꯤ ꯃꯗꯨꯗꯤ ꯅꯨꯄꯤꯁꯤꯡꯅ ꯍꯥꯏ, ꯌꯨꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯇꯔꯨ ꯇꯅꯥꯟꯖꯍꯟꯗꯨꯅ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯕ, ꯃꯐꯝ ꯆꯥꯅ ꯆꯥꯅ ꯌꯨꯝꯒꯤ ꯄꯣꯠꯆꯩꯁꯤꯡꯕꯨ ꯉꯝꯖꯕꯤ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯊꯣꯡ ꯊꯥꯛꯄ ꯑꯃꯁꯨꯡ ꯅꯨꯄꯥꯁꯤꯡꯅ ꯄꯥꯝꯖꯕꯗꯨ ꯄꯤꯅꯅꯕ, ꯃꯗꯨꯕꯨ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯄꯥꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯃꯜ ꯂꯩꯍꯟꯗꯦ, ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕꯤꯗꯦ, ꯃꯗꯨꯕꯨ ꯏꯈꯪ ꯈꯪꯗꯕꯒꯨꯝ ꯀꯔꯤꯁꯨ ꯃꯃꯜ ꯂꯩꯇꯕꯒꯨꯝ ꯈꯟꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯅꯨꯄꯤꯁꯤꯡꯒꯤ ꯍꯣꯠꯅꯖꯃꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗꯦ꯫ ꯃꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ, ꯊꯃꯣꯏ ꯄꯦꯜꯍꯟꯅꯕ ꯈꯟꯊꯔꯨꯗꯦ ꯑꯃꯁꯨꯡ ꯍꯣꯠꯅꯔꯨꯗꯦ꯫ ꯅꯨꯄꯤꯅ ꯅꯨꯄꯥꯒꯤꯗꯃꯛꯇ ꯇꯧꯒꯗꯕ ꯈꯔ꯫ ꯑꯇꯣꯞꯄ ꯑꯃꯔꯣꯝꯗ ꯅꯨꯄꯤꯅ ꯇꯧꯕ ꯌꯥꯕ ꯑꯃ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯅ ꯃꯁꯤꯗ ꯑꯃꯜ ꯇꯧꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯄ ꯌꯥꯏ꯫ ꯅꯍꯥꯛꯅ ꯍꯣꯠꯅꯖꯕ ꯑꯗꯨꯒꯤ ꯃꯍꯨꯠ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯅ ꯂꯥꯛꯄ ꯌꯥꯏ꯫ ꯊꯣꯡ ꯊꯥꯛꯂꯕ ꯆꯥꯛ ꯌꯦꯟꯖꯥꯡ ꯆꯥꯅ ꯊꯛꯅꯕ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯕ ꯊꯛꯄ ꯍꯧꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯆꯈꯣꯝ ꯑꯃ ꯍꯨꯞꯀꯠꯄꯒ ꯍꯪꯕꯤꯌꯨ, ꯃꯁꯤꯒꯤ ꯃꯍꯥꯎ ꯀꯔꯝ ꯇꯧꯕꯒꯦ? ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯀꯅꯤ, ꯃꯁꯤ ꯌꯥꯝꯅ ꯍꯥꯎꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯪꯕꯤꯌꯨ, ꯃꯁꯤꯒꯤ ꯃꯍꯥꯎꯅ ꯀꯝꯗꯧꯕ? ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯒꯅꯤ, ꯃꯁꯤꯁꯨ ꯌꯥꯝꯅ ꯍꯥꯎꯏ, ꯌꯥꯝꯅ ꯃꯍꯥꯎ ꯂꯩ꯫
मदुदसु थागलकनी महाकी नुपीना नुमित हुमनीगी सा अमदी अतोप यंजांग अदु मवोंग मथेल खरग लोइनना सेम सादुना थौरांगजब अदुदा चखोम हुपकटप खुदिंगी हराउबना नुपी अदुबु थागटपीदुना होटना जमन ममल लेपी अमसुंग नुपी अदु हराउजबना महाकी मनिंग थुंगजै ngasiगी समाजदा पोलम कया अमा नुपा अमसुंग नुपीगी मरक्ता पुगनिंग थिंगजिल्लोइदबना मरम ओइरगा नानथोखी करी मरम गी नुपा नुपी अनीगी मरक्की लोलबु खंगबा ngamdaba हाइबा तारबदी मी सिंगना मसिगी मतांगदा खंथरुदबा अमदी मियोइबगी हक्चांगबु सेमलकपदा चंगबा पचंगी मतांगदा खंथबा नैनबरोमदा पुगनिंग थिंगजिंदबा मरम असिना मतांग असिगी नैनरोलदा चंगसिनबदा तोंगानबा सकलोन अमगुमना लैगनी मरमदी नुंगी ओइबा वाखलोन सिंग अदु थमोइदगी मपान थोकलकलिबा अदुगी मतुंग इन्ना मी सिंगना मसागे पुंसीरोल ओइना ओइहनबा ngamlabadi अवोइबमक माय पाकबा हाइबा पुंसी मरेल अदु फंगबा ngamgani कनागुम्बा मी अमगी थमोइ सोकबा हाइबदो ओइररोइ अमदी हराउ नुंगाइबा हाइबा थमोइना पामलिबा अदु पंगलाप लापना थोकलोइ युमगी नुपासिंगना मरु ओइना युमगी मपान सेंदा लंबीदा ललोल इतिक्की मरमदा लैगल्ली अवाब चोकथबा तंथबा थमोइगा चानदबा अमदी अतै अतै कयामसु मायोकनै युमदा चंगसिलकपगा करिगुम्बा खरा खंगबगुम खंगदबगुम नुपी महाकी युमगी पेंदबा पुंबा थीथबा हक्तमक हौबा नुपा महाकी फिबम करिनो करंबा अवाबगा मायोकनरिबनो करंबा वाखलगी अवाबनो हाइबा खंगबगुम खंगदबगुम महाकी पेंदबा हेक्ता हाइबा हौबा अंगांग असे अरुमलाई हौ तौरे डॉक्टर ना हाई अरुबा फिबमनी युमदा अदुगुम पोट अदु काइख्रे हाइरिबा मयाम सिंग असी अपन बलैतना थीदबा हेक्ता हौई पुंसीगी असिगुम लंबीदा अमना मगी अवा नुंगाइदा सरुक यामिनबा तंगाइ फदे युमदा हेक चंगसिलकपगा असोयंगाम याउदबरा कना कनागुमबगा खतना चैनबा याउबरा महाकी फिबम मसक मुन्ना खंगलबा मतुंगदा तांजा येंगलगा युमगी अपेन पेंदा खंगमिनगदबनी नुंगसिरबे चिलिनाउसिंग ngasigiди asi fawbatang khangminarasi Allah na thawjan tobirabadi mathanggi tangkak amada matam asida talak yamna pinariba asigi matangka atay atay na chingba to bakharga puna khangminasi Allah amasung mahaki nungsibe rasul sallallahu alaihi wasallam gi apamada punsi isilenaba kanna khona minasi